Sudan hairiba African nation asigi oina matam kuinadagi chatharakliba civil war asida yamna chawba anouba thawdo ama oina RSF ki maikeirigi Sudan military na control tawramba Fasher gi city ama lakshinba matamda hairiba mafom aduda leiramba adukki matik yamlaba miyosing hatpagi oiba photo amasung video na Malebasigi oina leiriba media house khudingmak amasung social media asida buk pik thanduna leire ngasi African nation ama oiriba Sudan hairiba country asida thokliba violence civil war asi 2021 da laikiba Sudan gi oiba military coup aduna yamna chawba role ama lauri 2021 hairiba chahi asigi losilakpa October gi oiba thagi matamda Sudan hairiba country asigi army general oiriba Abdel Fattah al-Burhan hairiba mi asigi maikei gi luchingduna civilian gi oin leiramba lenga adubu overthrow tawduna military gi oiba lenga ama porakhibani hairiba matam aduda ngasi lanthengna military gi oiba group makhal ani asi team amata oina matam adugi oina leiriba civilian lenga democracy poraknabagi damak thohanakiba miyamgi lenga adu lokthokpa matamda amata oina kusamnaduna thabak tawbinakibani matam aduda leirama civilian lenga adu military gi maikei overthrow tawruba matungda makoina control tawba hawraklaba matamda Sudan hairiba country asigi oina leiriba military force Sudanese Armed Force hairiba Sudan gi oina leiriba military asiga kusamnaduna chatpinaramba RSF hairiba Rapid Support Force hairiba paramilitary force anisigi marakta Sudan hairiba country asibu control tawba pamba power paiba pamba gi oiba yamna chawba competition amakak lakpadagi hairiba group ani asi napak tanaraktuna makoi masel oina onsinaduna lan asi hawrakhibani 2021 da punna military coup chathabinaraba matungda matam khara leibinaramlaga 2023 da nakalani maki maikeidigi yanaraktabadagi lakhiba civil war asina marab oiduna ngasi Sudan hairiba country asida adukki matik yamna waba chaitheng ama piri miyoi kya ama Saunariba lanfam asidagi thawai hingnabagi damakta mafam amadagi amada lanjenaduna masamaki maramdamda refugee oiduna koichin chenduna leiri hairiba miyosing asi thengnariba lanfam asina maram oiduna chak tangbagi oiba khusemgi oiba yamna chawba famine sing thokpagi oiba issue sing leiri nakal amaromda lanfam asina adumak lepa leitana thengnaba asina laiba asigi oina leiriba economy asi aduki matik yamna chawba chaitheng lakpa thabak amata ningtijana tawba yadabadagi yamna awaba fium amada nomangi changsilaklibani 2023 gi April thadagi hawrakiba Sudan gi oina leiriba civil crisis asina maram oiduna adukki matik yamna chawba awabaga loinana miyoi kyamagi thawai mangkhre adu handaki sei 2025 ki October tha losilakpa asida Sudan hairiba country asigi oina leiriba civil war asidi yamna chawba escalation amakak uba fangli madudi mamangi oiba chayol asida Sudan gi Darfur hairiba region asigi city ama oiriba Fasher hairiba mafam asida Sudanese Armed Force SAF kangbu gi maikeidigi matam kuinadagi control tawduna leiramba asi RSF hairiba force asigi maikeidigi laushinkibagi oiba thawdo ama lakre thawdo asigi matangda SAF ki maikeidigi mafam aduda leiriba Fasher gi oina leiriba micham prajasingi yenglaga karigumba lanthengna taragadi yamna chawba micham prajasingda asok apan nangani haibagi oiba akibaduna maram oiduna hairiba mafam adu RSF hairiba kangbu asida pitok lambani haiduna fongdokli Fasher hairiba mafam asi Sudanese Army singi maikeidigi control tawba maru oiba achauba city singi manungda ama oiribani hairiba mafam asi mangjaba matamda Sudanese Army gi oina adukki matik yamna chawna mangjaribani mata asida khwaidigi yamna tamthiriba si Sudan gi Fasher hairiba mafam asida Sudanese Army singna handokhiba aduga RSF ki maikeidigi control tawrokpi oiba process asida adukki matik yamlaba micham praja kaya ama sibagi oiba thawdok sing thorakli Hauji thokliba thawdo asigi matangda satellite image check tawruba matamda aduki matik yamlaba miyosinggi thawai yaurab hakchangsi Fasher gi oina leiriba mafam asida chaithoktuna tabagi oiba footage ki ama chaithorakli haukiba pung nifunipan asida Sudan gi leiriba doctors amasung local gi oina leiriba hairiba thawong asibu yengseleba kangbusingi maikeidigi yamdrabada miyoi micham miyoi lising amaga changa rom hatkre hairi Hauji leiriba civil war asida western thangba saruk aduga southern thangba sarukta tamna changsilakliba RSF hairiba paramilitary force asigi maikeidigi Fasher hairiba city asi laushinnabagi damak thonarakliba asi tha taraga nipalom sukre asukki matik yamna kuiraba matam asida hairiba mafam asigu maikei kyadagi koisinduna adukki matik yamna kallaba lanfam ama thengnaduna lakhibani matam kuinadagi lanfam ama thengnabagi awaba nangliba micham prajasing asi RSF hairiba group asigi maikeidigi lausilaklaba matam asida amukke henna tamthiba awaba ama nangbagi fibamda lakle Fasher hairiba mafam asida RSF hairiba group asigi maikeidigi lausilaklaba matungda ethnic oiba violence manadaba furupki oiba miyosingbu atamnana target tawduna hatpagi oiba thawdok kaya ama leire haibagi oiba report asi maikei kya amadagi yamna kana fongdorakli adubu RSF hairiba group asigi maikeidigi
ꯍꯧꯖꯤꯛ ꯁꯨꯗꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯋꯥꯔ ꯑꯁꯤꯗ ꯃꯈꯣꯏꯅ ꯂꯧꯁꯤꯜꯂꯛꯂꯤꯕ ꯑꯦꯜ ꯐꯦꯁꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯗꯨꯒꯨꯝꯂꯕ ꯈꯣꯡꯊꯥꯡ ꯑꯃꯠꯇ ꯂꯧꯈꯠꯈꯤꯕ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯤ ꯇꯧꯕꯇꯕꯨ ꯁꯦꯇꯦꯂꯥꯏꯠ ꯏꯃꯦꯖꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯗꯣꯛꯇꯔ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯁꯤꯚꯤꯜ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗꯤ RSFꯅ ꯊꯝꯂꯤꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯗꯨꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯥꯌꯣꯟꯅꯕ ꯑꯃ ꯑꯣꯏꯔꯦ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯁꯨꯗꯥꯟꯒꯤ ꯑꯣꯏꯅ ꯅꯧꯅ ꯂꯥꯛꯂꯤꯕ ꯚꯥꯏꯑꯣꯂꯦꯟꯁ ꯑꯁꯤꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯁꯤꯚꯤꯜ ꯋꯥꯔ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯝꯊꯤꯕ ꯐꯦꯁ ꯑꯃ ꯌꯧꯔꯦ ꯑꯗꯨꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯍꯥꯠꯄꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯑꯦꯜ ꯐꯦꯁꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯁꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯌꯥꯝꯕꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯄꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯅꯧꯅ ꯂꯥꯛꯂꯤꯕ ꯚꯥꯏꯑꯣꯂꯦꯟꯁ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯅꯕꯒꯤꯗꯃꯛꯇ ꯃꯊ꯭ꯋꯥꯏ ꯍꯤꯡꯗꯨꯅ ꯆꯦꯟꯕ ꯃꯇꯝꯗ ꯃꯗꯨ ꯐꯥꯎꯕ ꯇꯥꯟꯅꯗꯨꯅ ꯍꯥꯠꯄꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯁꯨꯗꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯗ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯄꯤꯁ ꯄꯣꯔꯛꯄ ꯑꯃꯁꯨꯡ ꯁꯣꯂꯨꯁꯟ ꯑꯃ ꯄꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯅꯦꯒꯣꯁꯤꯌꯦꯁꯟ ꯆꯠꯊꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯥꯟ ꯊꯦꯡꯅꯕ ꯑꯁꯤꯅ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯇꯧꯕꯇꯕꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯅꯗꯤ ꯁꯨꯗꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ ꯀꯌꯥ ꯑꯃ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯗꯨꯅ ꯑꯋꯥꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯍꯜꯂꯤ ꯁꯨꯗꯥꯟꯒꯤ ꯗꯥꯐꯨꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯁꯤꯒꯨꯝꯂꯕ ꯏꯊꯅꯤꯛ ꯚꯥꯏꯑꯣꯂꯦꯟꯁ ꯊꯣꯛꯄ ꯑꯁꯤ ꯍꯟꯗꯛꯀꯤꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯁꯨ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯖꯟꯖꯥꯋꯤꯗ ꯀꯧꯕ ꯑꯔꯕꯀꯤ ꯑꯣꯏꯕ ꯃꯤꯂꯤꯁꯤꯌꯥ ꯒ꯭ꯔꯨꯞ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯐꯝ ꯁ꯭ꯋꯥꯏꯁꯤꯗ ꯂꯩꯕ ꯑꯔꯕ ꯅꯠꯇꯕ ꯑꯇꯣꯞꯄ ꯐꯨꯔꯨꯞꯀꯤ ꯑꯣꯏꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞꯁꯤꯡ ꯑꯁꯤꯕꯨ ꯑꯇꯝꯅꯅ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯂꯩꯈ꯭ꯔꯤ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯅꯤ ꯉꯁꯤ RSF ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯗ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯑꯅꯧꯕ ꯁꯛꯂꯣꯟ ꯑꯃ ꯂꯧꯗꯨꯅ ꯑꯣꯟꯊꯣꯔꯛꯂꯤꯕ ꯑꯁꯤꯅ ꯆꯍꯤ 10 ꯃꯃꯥꯡꯗ ꯆꯠꯊꯈꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯍꯧꯖꯤꯛ ꯅꯧꯅ RSF ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯅ ꯑꯦꯜ ꯐꯦꯁꯔ ꯍꯥꯏꯔꯤꯕ ꯗꯥꯐꯨꯔꯒꯤ ꯑꯣꯏꯕ ꯃꯐꯝ ꯑꯁꯤ ꯂꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯁꯨ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯏꯊꯅꯤꯛꯂꯤ ꯑꯔꯕ ꯅꯠꯇꯕ ꯑꯇꯣꯞꯄ ꯐꯨꯔꯨꯞꯀꯤ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯍꯥꯠꯄ ꯍꯧꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯦꯀ꯭ꯌꯨꯖꯦꯁꯟ ꯑꯁꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇꯒꯤ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯅꯧꯅ RSF ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯜ ꯐꯦꯁꯔ ꯂꯧꯁꯤꯟꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯍꯤꯡꯍꯧꯔꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯂꯥꯛꯄ ꯃꯤꯆꯝꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯅꯨꯄꯥꯁꯤꯡꯕꯨ ꯈꯟꯇꯣꯛꯂꯕ ꯃꯇꯨꯡꯗ ꯇꯝꯊꯤꯅ ꯐꯨꯗꯨꯅ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯐꯨꯕ ꯑꯃꯁꯨꯡ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯄꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯆꯠꯊꯩ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯁꯨꯗꯥꯟꯒꯤ ꯑꯣꯏꯅ ꯅꯧꯅ ꯂꯥꯛꯂꯤꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯗ ꯅꯨꯄꯤꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯕ ꯁꯦꯛꯁꯨꯑꯦꯜ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯑꯣꯏꯕ ꯔꯦꯠ ꯑꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯡꯈꯠꯂꯛꯂꯦ ꯍꯥꯏꯔꯤ ꯍꯣꯁꯄꯤꯇꯥꯜꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯋꯥꯔꯀꯔꯁ ꯈꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯍꯧꯖꯤꯛ ꯅꯧꯅ ꯂꯥꯛꯂꯤꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯗ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯐꯥꯎꯕ ꯕꯣꯝ ꯂꯪꯁꯤꯟꯗꯨꯅ ꯊꯨꯒꯥꯏꯕ ꯑꯃꯁꯨꯡ ꯂꯨꯠ ꯇꯧꯕꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯑꯣꯡ ꯀꯌꯥ ꯑꯃ ꯆꯠꯊꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯍꯧꯖꯤꯛ ꯁꯨꯗꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯋꯥꯔ ꯑꯁꯤꯗ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯠꯌꯦꯡ ꯆꯪꯂꯛꯄ ꯂꯦꯞꯇ꯭ꯔꯤ ꯏꯖꯤꯞ ꯑꯃꯁꯨꯡ ꯁꯥꯎꯗꯤ ꯑꯔꯦꯕꯤꯌꯥꯅꯆꯤꯡꯕ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯁꯨꯗꯥꯟꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯃꯥꯁ ꯑꯦꯖꯨꯀꯦꯁꯟ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯔꯛꯂꯤ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯗ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡ ꯁꯣꯛꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯑꯀꯟꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯂꯨ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯊꯪꯁꯤꯡ ꯊꯝꯂꯛꯂꯤ ꯁꯤꯚꯤꯜ ꯒ꯭ꯔꯨꯞꯇꯒꯤ ꯍꯧꯔꯒ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯁꯨꯡ ꯍꯧꯖꯤꯛ ꯁꯨꯗꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ SAFꯀꯤ ꯃꯥꯏꯀꯩꯗꯒꯤ RSF ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯊꯅꯤꯛꯀꯤ ꯑꯣꯏꯕ ꯚꯥꯏꯑꯣꯂꯦꯟꯁꯁꯤꯡ ꯄ꯭ꯔꯣꯃꯣꯠ ꯇꯧꯔꯦ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯈꯟꯗꯨꯅ ꯃꯤꯆꯝ ꯀꯌꯥ ꯑꯃ ꯍꯥꯠꯂꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯆꯕ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛꯁꯨ RSFꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯗꯨꯒꯨꯝꯂꯕ ꯈꯣꯡꯊꯥꯡ ꯑꯃꯠꯇ ꯃꯈꯣꯏꯅ ꯆꯠꯊꯈꯤꯕ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯑꯦꯇꯦꯛꯁꯤꯡ ꯆꯠꯊꯔꯤ SAFꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯑꯦꯜ ꯐꯦꯁꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ RSFꯅ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯆꯝ 2,000 ꯔꯣꯝ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝꯗꯤ ꯊꯝꯂꯤ